Indian Air Force na sinduna thasigi anidagi hauduna New Delhi da laiba KIIT Global School gi ground da chatthariba humdoirak suba under 17 Boys Subroto Cup International Football Tournament 2024 gi ngasi sanakiba semi final match da Manipur Maipakuna final Changkhre ngasi ayuk pung 8 makhai tabada sanakiba ani suba semi final dana Manipur na Sri Lanka bu panjal ama sino da Maithiba Peeduna final changbangam khibani Cup asigi ahanba semi final sanakibada Meghalaya na Arunachal Pradesh bu panjal 8 sino da Maithiba Peeraga final changkhi Thasi gi taramathoi gi numidang wainam pung 5 minute 25 tabada Manipur amadi Meghalaya na final da lamba taunaragani ngasi sanakhiba semi final match aduda Manipur team gi maikaidagi amata ngairaba maipakpagi panjal adu sandham herobana ahanba half ki 68 suba minute ta chanba ngamkhi Manipur team adu H Imona team coach amadi O Sobarajna team manager oina luchingli loinana tournament asida mapan Bangladesh Nepal amadi Sri Lanka dagi yauraga punna team 38 na group 9 da saruk yakhibani